Akasvani Imphal, Wahengbam Rajesh na pau pajari, ahanbada maruiba pau. Christian lining setpasingi khwaidagi chawba kumai Christmas na lakpada Raijapal Mukhyamantri amadi luchingba kyana yaipa paujel pirakli. Mukhyamantri Nongthomam Biren Singh na hairi Raija sigi manung hunjima mafamsingda popi thabagi thabaksing drone gi matengna yengsinba hore. Angangsingna mobile sizinabagi chang wangkhalaliba asina lamchat sajata ahongba kya purakle haina Haksel Mantri Dr. Sapam Ranjan hairi. Mathang thagi mari phaw chathagadaba taramapan chuba sumang lila ningtham kumai Social Welfare Mantri Haikham Dingo na ngasi hawdokre amasung Pradhan Mantri Narendra Modi na hairi Amrit Kalgi matamda laibak asigi samajikta awonba puraknabagi yumbidi siksana oigani. Malengi mapam pumnangmakta pangthokpagum Manipur su Christian lining cheppasingi khwaidagi chawba kumai Christmas haying pangthoknaba sem saba loire church singda akanaba laisol thoram sing pangthoknari kumai asigi mangoinana kulkul singda kerol saktuna amadi atei thoram kya sinduna Prabhu Jisu ki pokpa matam miyamna khaurangna ngainari kumai asina lakpada Manipur gi Raijapal Mukhyamantri yauna luchingba kyana Raija sigi miyamda akanana Christian lining cheppasinda yaipa paujel piri Mahaki pauzelda Raijapal Laganesan hai kumai asi lakpaga iroinana imung manung amasung miyam amatoina punna santi oina nungsi chanana leiba matamni Christmas lakpana Raijasta nungai yaipaba purakpa oirasanu Mukhyamantri N Biren Singh na mahaki pauzelda hai kumai asi pangthokpaga loinana lamdamasda santi amasung nungsi chanabagi wakalon sandoktuna phattaba khudimak mutatnaba honarasi Christmas kumai pangthoktuna leiminariba jati khudimak amato obagi wakalon adu sandoklasi Kendra gi mapan thorom Raija Mantri Dr. Rajkumar Ranjan Singh, Manipur Vidhan Sabha gi Adyaksha T.I. Satyabata, Works Mantri Govindas Konthokjam, Power Mantri Thongam Biswajit, Textile Mantri Nemcha Kipgen, Water Resources Mantri Awangbo Nyumai, Shiksha Mantri Thongnawjam Basanta Kumar Singh, Mahut Mantri Yumnang Kemchan, Haksel Mantri Dr. Sapam Ranjan, Social Welfare Mantri Haikham Dingo, Manikogi Chairman Kongkham Robindro, Manipur Pradesh Congress Committee, Manipur People's Democratic Front, Aina Thingrapalup, Revolutionary People's Front amasung atei sangsan kayana kumayasina kangluppunamaki marta nungsi chanaba santi amasung nungai yaipapa purakpa oiresnu haina paujel pirakli. Mukhyamantri Nongthomam Biren Singh na Raija sida mathang sahi February 13 tagi 19 phawa pangthokadriba G20 thoronggi mangoinana Bishnupur jila gi Moirang Kunawda leiba Sangai Ethnic Park ta paikatliba sengot sagaliba amadi INA Memorial Complex ngasi yengsingkre INA Memorial Complex ta pangthokpa pawki mifam amada Mukhyamantri hai Griha Mantri Amit Shah mathang thada Raija ase laklaba yai mahangna lakpa matamda INA Memorial Complex ta phut chama humpu manga wangba Bharat ki machu ahungi phiral pahenbinaba haijagani Mukhyamantri hai Bharat pu British ki loilam lengaktagi ningtamnaba honabada Indian National Army da yaukiba larmi chama marfu manga gi ningsing khubam ama semgatlagani masisu Griha Mantri na sangaramgani Shri Biren hai G20 Summit ki saruk ama oina Raija asaju mifam pangthokadori maramaduna G20 da yauriba leibak singi mihut singna loktak pat yauna mafam kaya chatuna yengsingani Manghai Femina Miss India gi Grand Finale su Sangai Ethnic Park ta April gi ahanba cheyol da pangthokani Raija Sarkar gi War on Drugs ki campaign changsiliba amasung popi thanba mioi singna atopa mahi marong thanbagi khongthang asibu Griha Mantri na thagapa phongdokli hairaduna Mukhyamantri hai Raija sigi singi lamdam singda leiba khungang singda popi thabana manghalaliba sing adugi matamda bhap tanbagi thorong kaya pangthoktuna lakli Raija sigi manung hunjinma mafam singda popi thabagi thabak sing drone gi matengna yengsinba haure hairaduna Shri Biren hai asigumba popi thabam sing asi Manipur Police amasung NAP ki personnel sing thajinduna mak tahanbagi thabak chathari Shri Biren hai Hana loina khoi mayamnadi khun jingse khoi drive tawdabra awareness pidabra alternative livelihood pidabra inkhane ayamba loina khun mayam se DGP ki kuthangda adagi department singi kuthangda chatna loina ayamba loina convince or wari sarbana anambani aina appeal tawning base once again aigi nungsijarba chilnaw sing yaragadi popi thabase khudakta lepio aikoi mifami pun tawningde aikoi NDPS act ki makhada hariba drug karbar tawba popi thaba kangbu se magi maran mathum bawba government matpa yae ne yawi adu bawgi level da khoi busangan biganu haidana amuka hanna Manipur miyam da ai appeal tawjari
Sahitya Academy Nai Dilina Manipuri Sahitya Parisad Imphal ga punna sindana Wahengbam Ranbir Singhi punsi amasung thabak haibasigi matangda nomagi oiba literary forum Imphal gi All Assembly Conference Hall da ngasi pangtokre thauram aduna miyoi kyana Wahengbam Ranbir Singhi matangda wapam kya phongtokki tabiriba pawasi Akashbani Imphal degini Haksel Mantri Thakta Sapam Ranjan Singh na hairi miyamna mobile phone niyom chumna amasung hai singna sidnabagi matam oire haujiki matam asida miyamna mobile da Laisubagi sang hengalakli. Rims Imphal gi Jubilee Hall da Indian Psychiatric Society Manipur State Branch ki kulumdoi suba chahi gi mifam da wangang laduna mantri na hai angang sing na mobile seasonabagi chang wangkhalali ba asi nungnang ningai ni. Haukiba matam khara asida masina maram oiduna angang sing gi lamchat sajata ahongba kaya purakle. Mobile da laisuba asi angang khakta natana ahal singchu yauksilakle maram aduna mobile seasonabagi matangda miyambu bhap tan bagi tangai phadaba adu lakle. COVID-19 की matang da wapam sing phongdol duna mantri hai kendra gi haksel mantraloy gi report matungina leibak khada covid ki anoba variant thengnare Manipur anoba variant amasung covid laisat makhatana santorokta ba sarkarna seksil thorang sing lokhat pa hore miyamna mipai bidana ba Dr. Ranjanna appeal tawri Social Welfare Mantri Haikam Dingo Singh Hairi Sumang Lilana Kunai gi asoiba chumthoktuna hena phabal lamdam ama ohenna bahona bada chawraba thogdang lauri Imphal gi Palace Compound da leiba Iboyama Sumang Lila Sanglen na ngasidegi haukiba taramapan suba Sumang Lila ningtham kumai hautopagi thoramda atoiba mitung oina saruk yaraduna Sri Dingon hai Sumang Lila si Manipur gi miyamna yamna pamna yengnaba art form amani Phongna amadi irai laina haidokpa ngamdaba wafam kaya Sumang Lila da utuna miyamda loksing gyan pibada latana phajaraba lamchat sajat kaya semgatnaba honabada chawraba thogdang lauri Mangnai Manipur gi ariba art form ama oriba Sumang Lila bu hena saukaranaba sarkar amasung miyam punna honaminaba tangai phade Siri Dingon meeting nama power kanda मैं पूछने लगा वहाँ लगा पता वहाँ हायर करना प्रसाद ज्ञान तान बगी मुहूर्त ड्रामा आदर प्रगत सिनेमा आदर एक्टिंग तो का नंबर तो की कुमारी दुरी नुआ है लगा ना प्रसाद ज्ञान तान बगी नहीं है हम वो जब पार में यौवी ना तक पोक चलते हैं है ना मतलब की मैंने ले अदर ना कोई सुमांग लेला हम ना खाना बा अदर कोई तुम कोई ना कोई मालूम चलते की है कोई ना करो और कोई कोई चलने लगा कोई के सिनेमा लीला ड्रामा से कोई थोड़ा पंथोई कोई ना सपोर्ट हो कोई है Manipur State Sumang Lila Council na sinduna pangtopa festival asi matang thagi mari phawo chathagani hawdopagi thoramda Sumang Lila Council gi chief advisor Dr. Moiramting Nara amasung Manipur State Cooperative Union gi chairman L Tompisak saruk yaki ngasi ahoba numita Peacemaker Artist Association gi sanagi thambal haiba lila asi utki Manipur Women's Development Corporation ki chairperson SKB MLN hairi maitei haiba phurup asigi tungi yai phanabagi damak scheduled tribe ki list chan ba haibasi tangai phadraba thabak amani scheduled tribe demand committee ki muchina ngasi MLA gi yumda laktuna unabagi thoramda Srimati Kebin hai maitei mitei bu scheduled tribe ki list chalanaba legislature ama oina mahaki maikai digi lopham thopa thogdang chapchana logani maiki makai desu mukhyamantri da taksin baga loinana Rajya Vidhan Sabha da wafam asigi matangda khanarakpa matamda mapung phana sawatkani Sigi khongjang asi aigi thamoi degi su ai samakna dum yajani habasi mai ha khaijege maramdi tungda hore ibai sai su sigi tungi mirol sigi khala kanda aigoi samak su dum support tawjini habasi mai ha maruina thamjaraga aigoi gi leiriba government akoina thagat chaba yaba haiba yaba duga aigoi gi leiriba honorable CM da aigoi gi minister sing MLA sing mayam na tanara kanda aigoi gi tungi khala kanda aigoi sigi khongjang si da aigoi punna aigoi gi mai pakna ba hotnamina si haibase ha kanjage Manipur Tourism Corporation ki chairman Karam Syam MLN hairi masa mau phaba tingjang kaijang daba Naharo singna apaba thabak sing tawroktuna hena phaba kunai ama sengat pangangbani Imphal West ki hairangoi thong awang aibam laikai da ngasi pangtokpa V Fit Gym gi anisuba foundation gi de gi thoramda athoiba mithung oina saruk yaraduna Sri Syam hai sanaroi sing asi masa mau phabatana tana thaksi khasi khangba miyoi singni sanaroi singna medal phangnaba khakki wakhal da sanabagi mahutta haurak liba naharol singbu masa mau phana lehenabagi paujel piba ngamba sanaroi ama ohenba honagadabni mangnai Manipur gi naharol kya drug amadi mayai ka ba nisagi ipakta lukhiduna tuson ma sonaba kaya yaure maram maduna naro singbu masa mau phana nisagi ipaktagi nathaiduna thamnabagi damak sana khonabagi ihau hena kangkhat anba tangai phade Siri Syam na hai
ꯑꯩꯈꯣꯏꯅ ꯗ꯭ꯔꯒꯁꯤꯡꯁꯦ ꯂꯥꯞꯊꯣꯛꯍꯟꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯅꯤꯁꯥꯁꯤꯡꯁꯦ ꯂꯥꯞꯊꯣꯛꯍꯟꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯑꯦꯋꯦꯌꯔꯅꯦꯁ ꯑꯃ ꯄꯤꯖꯒꯗꯕꯅꯦꯕ ꯃꯗꯨꯒꯤ ꯄꯤꯅꯅꯕꯒꯤ ꯑꯆꯧꯕ ꯃꯦꯀꯥꯅꯤꯖꯝꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥꯗ ꯖꯤꯝ ꯂꯤꯡꯈꯠꯂꯛꯏꯕ ꯁꯤ ꯑꯆꯧꯕ ꯐꯦꯛꯇꯔ ꯑꯃꯅꯦꯕ ꯁꯤ ꯑꯩꯈꯣꯏ ꯑꯦꯟꯀꯔꯦꯖ ꯇꯧꯒꯗꯕꯅꯦꯕ ꯅꯣꯡꯉꯥꯟꯕꯗꯒꯤ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯆꯠꯂꯒ ꯃꯁꯥ ꯃꯎ ꯐꯅꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯩ ꯃꯇꯝ ꯀꯥꯏꯊꯣꯛꯑꯒ ꯃꯁꯥꯒꯤ ꯑꯦꯛꯁꯔꯁꯥꯏꯖ ꯇꯧꯗꯅ ꯍꯣꯠꯅꯔꯤꯕ ꯃꯤꯗꯅꯕꯨ ꯀꯗꯥꯏꯗꯒꯤ ꯅꯤꯁꯥ ꯆꯥꯅꯤꯡꯒꯗꯣꯏꯅꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯅꯍꯥꯔꯣꯜꯁꯤꯡꯅ ꯊꯣꯛꯂꯛꯇꯅ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯍꯤꯔꯝꯗ ꯑꯗꯨꯒ ꯍꯛꯆꯥꯡ ꯐꯅꯅꯕꯒꯤ ꯍꯤꯔꯝꯗ ꯑꯆꯧꯕ ꯗꯥꯌꯤꯇ ꯂꯧꯔꯤꯕꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯗꯔꯀꯥꯔ ꯂꯩ आकाशवाणी इम्फाल की पाव ताबिरी प्रधानमंत्री नरेंद्र मोदी ने हारी अमृतकाल की मतम असदा लेबाक असिगे सामाजिकता अवोनब पुरकनबगी युम्बिदी शिक्षाना ओइगनी प्रधानमंत्री ने हाई तुंग अमदी मांगलोमदा चंगसिनबगी थौरांग अमगा लोइनना पाइखटलिबा एजुकेशन पॉलिसीना हयेंगिदमक मगुल लेबा नागरिकसिंग पुथोकपा ngamgani श्री स्वामी नारायण गुरुकुल राजकोट संगस्थानगी 65 सुबा अमृत महोत्सव थौरम वीडियो कॉन्फ्रेंसिंग की खुथांग वांगांगना प्रधानमंत्री ने हाई गुरुकुल है भारत की महौसादगी लेरक्लबा अमसुंग हौजिकी मतंगी शिक्षा की पुंसिनफमनी गुरुकुल सिंह असिना भारत की अरीब मतंदगी लेरक्लबा मही मसिंग तंबगी मोंग असी हिंगननबा होनबदा अचौब थौदांग लौरी प्रधानमंत्री ने तिलिबा मियामदा अवांग नोंपोक लमदमदा यामद्रबदा नुमित 15 चटनबा प्रस्ताव तौकी मफम असे सतुना लमदम असिगी पाक चौरबा हेरिटेज अमदी कला संस्कृतिबु खंगनबा अमसुंग इथोकनबा होनगदबनी हाइना प्रधानमंत्री मखा ताकी प्रधानमंत्री नरेंद्र मोदी की पुकनिंगी वा मन की बात की 63 सूबा तांकक हयेंग अयुक पुंग 13 आकाशवाणी की थोंग संदोकनी प्रधानमंत्री वांगांग हेक लोबगा मसीगी मणिपुरी वाहनतोक आकाशवाणी इम्फाल संदोक्तुना ताहनगनी मसी नुमित असिगी नुमिदांग पुंग 9 दसु अमुक अना संदोकनी थौरम असी LRS चुराचानपुरनसु रिले तौदुना संदोकनी मथंग नुमितना पाउमाई मार पाइटे कबुई थादौ माउ अमसुंग तांकुल लोंदा संदोक्तुना ताहनगनी मोरे बटालियन असम राइफल्सना नारोलदगी ड्रग्सिंग पुसिलप थिंगबगी थबक चचरी ngasi मोरेदगी टी मिनौ तमना लाकपा जिप्सी अमा अमसुंग गाड़ी मचा अमा खामदा लुपा कोटी 3,50,000 रोंगी ममल ओइगदबा ब्राउन शुगर फागले हरी सापोन केप 50 रोम दा हपलंबा ब्राउन शुगर अदु किलोग्राम 2 ग्राम 150 रोम ओइगनी हरी अमरोमदा संसद बटालियन ना कामजोंग जिला दा नारोंदगी उ पुसिलप थिंगौरे लुपा कोटी 2,50,000 रोंगी ममल ओइगदबा उ सिंग अदु कोक्सु खुल दा टाटा ट्रक अनिदना पुरकपनी हारी नोने बटालियन असम राइफल्स ना थिंगफाई विलेज द मियामबु कोविड-19 की मतंग द बाप तानबगी थौरम अमा ngasi पांगथोकरे थौरम अदुदा अखंग आइसिंगना कोविड-19 की चना कांगलोन सिंगी मतंग द वाफम क्या फोंगदोपगलोना कोविड वैक्सीन मतम चाना कापथोकनबा हाइकी 15 सुबह वुमेन स्टेट लेवल पोलो टूर्नामेंट की ngasi सानकिबदा लिंथोई ngambi कांगजई लुपना लमन सगोल कांगजईबु पांजल मापन अनिदा थोइकी अतोपा मैच अमदा सिंगई हुनबा पोलो क्लब अमसुंग KMM राइडिंग स्कूल पांजल अनिनी सनदुना ड्रॉ चक्की अहानबा ट्रुकपु ट्रॉफी इन्विटेशन फुटबॉल टूर्नामेंट की नंबोल कोंखामदा सानकिबा मैचता सगोलबन यूनाइटेड ना RFCC कैनोबु पांजल मरी अमदा थोइकी राज्य अमसुंग यूनियन टेरिटोरीसिंगा कोविड-19 लाइचत मायरोनबा मेडिकल ऑक्सीजन मरांग कायना थमनबा खंगनख्रे राज्य अमसुंग यूनियन टेरिटोरीसिंगदा इबा चिठी अमदा केंद्रगी हक्सेल मंत्रालयना हक्सेलगी खुदोंचाबा लेबा मफमसिंगदा लिक्विड मेडिकल ऑक्सीजन मरांग कायना थमबगा लोइना मसी लोरकपा मतमदा मेंखनबा थौरांगसु सेम सादुना लेगदबनी हाइकी तरारक सुबह नॉर्थ ईस्ट फेस्टिवल ngarangdagi नई दिल्ली की जवाहरलाल नेहरू स्टेडियम दा हौक्रे फेस्टिवल असिना अवांग नोंपोक लमदंगी तोंगान तोंगानबा फुरुपसिंगी पुंसी नाट अमसुंग चनबी मियामदा खंगनबा अमसुंग टूरिज्म चौखनबा पांदम थमली नॉर्थ ईस्ट फेस्टिवल अदु माइक्रो स्मॉल अमसुंग मीडियम एंटरप्राइजेस की मंत्री नारायण राणेना MSME की एग्जिबिशन हौदोकी थौरमदुदा वांगांगबदा श्री रानीन हाई फेस्टिवल असिना अवांग नोंपोक लमदंगी एंटरप्रेन्योरसिंग अखनना नुपी अमसुंग शेड्यूल कास्ट अमदी शेड्यूल ट्राइब एंटरप्रेन्योरसिंगदा मकोइगी हाइसिंगबा अमसुंग पोथोक उथोकनबगी तंजा अमा पीरगनी अमसुंग ग्रोथ हेंगननबगी अनौबा खुदोंसाबा चेललगनी अरोइबदा मरोइबा पाउ ख्रिस्तान लाइनिंग चप्पसिंगी ख्वाइदगी चाउबा कुमाई क्रिसमस न लाकपदा राज्यपाल मुख्यमंत्री अमदी लुचिंगबा क्याना याइपा पाउजल पिरकली मुख्यमंत्री नोंथोमम बीरेन सिंह हाइरी राज्य सिगी मनुंग हुंजिन मफम सिंह द पोपी थाबगी थबकसिंग ड्रोन की मतेंगना येंगसिनबा हौरे अंगांग सिंह मोबाइल सिजनबगी चांग वांखललिबा असिना लमचत साजता अहोंबा क्या पुरकले हाइना हक्सेल मंत्री डॉक्टर सापम रंजन हाइरी
Mathang thagi mari phawa chathagadaba 18 suba sumang lila ningtham kumai social welfare mantri Haikham Dinggo na ngasi hawdokre amasung Pradhan Mantri Narendra Modi na hari Amerikal gi matamda leibak asigi samajikta awonba puraknabagi yumbidi siksana oigani. Pau loijare.